होगी विकप मेरा खोन आसियाना असु अपन नतना पोसेगी ममन तंखलगली बा थाउगी ममन नो मनोगी असु मसु हेगलगली अखोई पामदे लान लेलो लाल ले सिखली बा मेरा मता सिदगी सेन मसिंगरे थागतचरी हानिया लाइतना मथंगी कॉलर खुदोंग चावा पिजगे संदोक्सरीबा थौरम असे नेट की मतेंगदगी संदोक्सबो ओइबनिना नेट न याद्रगदी करीमते उपाय लेतबादो नेट से याम नुंगाइतबदा मरम ओरगा प्रोग्राम से हेना थिंदनबगी मरम अमसु ओइहनगदौरे दो मयाम लाइव ता पुन्ना तत्खरे नेट न तत्खिबदा पुन्ना यावरे अदुमकपु यामना थुना अमुक चंगबिरई मयाम तराम नोक्सली दो मयाम की दमकता थमजरीबा ngasiगी स्टार सिंगसे मयाम लेत्रगदी मयाम दा ताहनिंगदना पुजराइनी दो मयाम ngahak ngaijage duga कॉलर की सुंगाइजगे नंबर अमतंगा ननिसिंगजरी 7005707808 कॉल तौबियु सरुक याबियु इसागी हाइजबा टैलेंट मयाम पुन्ना तामिननबगी प्लेटफॉर्म सिदा तामिनरगा अवा नुंगाई कौथोकमिनसी हाइबु वाफम नोलुक्सरी नेट न चप्पसे पुन्ना चप्पगा अमुक लैग्रे याम कन्ना वीडियो ओइबनी प्रोग्राम से लेंग बोटपसु हेक यादगुम तौ याम वाना होनजरी दो थागतचरी कॉल लाइन सिसु याम तत्ले ngasiसे होय इंटरनेट की खुदोंग चादब लेबना ngahyak अपन बथोखरे मथंगी कॉलर से कनानो हाइबदो मु मयाम पुनेंग मिनसी हेलो हेलो चल पुष्परानी अमदी चल निर्मला अनीबु काय खुनबु चली को तौजरगली बाई स्टांडगी शेक्सपियर डायमंड टीवी माय केदगी बुंगबुसु तराम नोक्सरी कॉल तौबिरकपा ngasi entertainment program asida kari mayam da tahan bigadauri haijaba ayekta hawjaraage hawbiro isu cha nakhoina ne diamond tv na ma sandorakpase hanloi bai khoi gi yam nuai te ba hana video da taram baduna ne khara hena phaboi ni hanlo khoi gi ne mobile jumet ba haijade do हौजिकी मतमददी नहा मयाम से कोई कौ कौरा तौबद मोइ अवाब म ओइजरियबा अदुनने यारगदि हन मयाम ना हाइरिबा डायमंड रेडियो दा संदोम बदमाइना रेडियो दा कोइगी इबुंगो जे दो अमतंग ला हनबिरदि नुगाइनी दो खंगदेनि इबुंगो जेम्स तना अवाब म ओइदोरिब्रा मखोइगी डायमंड रेडियो दा तौबद दुमाइन तौरमगदि हन मयाम ना पामबा दु ओइदौबनी अदो रेडियो दा लाकपसे मंगोंददि तोंजै मरिल सामु लिहन बुलु हाइबा थौदोब हे थोप ओइदोरिब्रा खंगदेबा अदो इचल अखोइगी इचा इशु अनि नगा तौरकपसु याम नुगाइबको प्रोग्राम असी एंटरटेनमेंट का तौरकतना आइजु हाइजब नति से शेक्सपियर दा फोन तौ मेटलगा तौहल इनेबसे
ꯃꯇꯨꯡ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯁꯟꯗꯣꯛꯄꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯖꯔꯤ ꯂꯝꯗꯝ ꯇꯥꯝꯕꯗꯒꯤ ꯁꯤ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦ ꯏꯁꯨ ꯁꯥ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯐꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯆꯔꯛꯀꯦ ꯊꯥꯒꯠꯆꯔꯤ 이봉세 나하 오링에 카라 인칼락파 앙아 오링에데 카라 주고 자람도 만데 ꯑꯁꯦꯡꯕ ꯅꯧꯁꯤꯟꯅꯔꯝꯗꯧ ꯃꯥꯜꯂꯦ 자자 카라 떠럼가다바 말레 보고 ꯅꯧꯁꯤꯟꯅ ꯇꯧꯕꯅꯤ ꯏꯕꯨꯡ 에 가기 또 야이. fat다바롬도 ꯆꯠꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ 이싱ꯗꯧꯅꯀꯣ 하푸바 빠트라가 좀 이산 짜선나버도 아마 떠래 좀 야옥산바 좀 하이잔바 좀 시군바세 카라 좀 떠람가다바 말레 이샤이 하레 다마다마 하이 ꯌꯥꯝ ꯊꯥꯖꯗꯦ ꯏꯕꯨꯡꯅ ꯉꯁꯥꯏꯒꯤ ꯏꯁꯩ ꯐꯖꯅ ꯁꯛꯂꯛꯄꯗꯨꯒꯤ ꯊꯥꯖꯕꯒꯤ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯗꯥꯏꯂꯣꯒ ꯑꯃꯨꯛ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯑꯃꯒꯤ ꯁꯛꯂꯣꯟꯗꯒ ꯂꯧꯔꯒ ꯗꯥꯏꯂꯣꯒꯀ ꯇꯧꯔꯛꯄꯁꯦ ꯄꯨꯔꯥ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯍꯥꯏꯖꯔꯤꯕ ꯅꯤꯔꯃꯂꯥ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯕꯨꯡ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯏꯕꯨꯡꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯤꯕꯅꯦꯅ ꯈꯟꯖꯩ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔꯁꯦ ꯉꯥꯏꯅ ꯃꯇꯝꯁꯦ ꯌꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯃꯇꯝꯒ ꯈꯇꯪ ꯅꯦꯠꯅ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯈꯖꯤꯛꯇꯪ ꯈꯨꯌꯧꯅꯔꯦ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯉꯁꯤꯗꯒꯤ ꯄꯨꯡꯈꯪ ꯍꯦꯛ ꯈꯪꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯀꯣ ꯍꯣꯏ ꯏꯅꯥꯎ ꯑꯃꯈꯛ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯏꯅꯥꯎꯁꯤꯁꯨ ꯌꯥꯝꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯀꯣꯜ ꯑꯃ ꯂꯥꯛꯇꯨꯅ ꯍꯣꯜ ꯇꯧꯗꯨꯅ ꯂꯩꯕꯤꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯕꯤꯌꯨ ꯍꯣꯏ ꯀꯣꯂꯔꯁꯦ ꯍꯥꯟꯅ ꯂꯧꯈꯠꯂꯁꯨ ꯌꯥꯏꯌꯦ ꯀꯣꯂꯔꯁꯦ ꯍꯥꯟꯅ ꯂꯧꯈꯠꯂꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤꯀꯣ ꯍꯜꯂꯣ हेलो मैडम ꯇꯥꯖꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ तखेल ꯇꯈꯦꯜꯗꯒꯤ ꯕ꯭ꯔꯃꯣ ꯃꯦꯗꯥꯝ ꯕ꯭ꯔꯃꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯝꯕ ꯇꯦꯂꯦꯟꯅꯣ ꯇꯧꯕꯤꯒꯗꯣꯏꯁꯦ करीनो अम्मा साहब तवकसु हरियाणा खमरई खमीबदिदा तवरागे याबुंद हौबिरो अम्मा दिदी से थोकदगिना कोन मता है जरंदे बंदी पे है रे नेका तो ऐखुना जमा निजन रे ये फोन ना ओनो जो ये ओनो खरा मंग नमरो से समझगे दे मैं थागचरी डायलॉग मते अमा तौबिरंबा हनिया लेतना मथंगी कॉलर खुदोंग चाबा पिजगे मथंगिसिना अखोइना कॉल तौजरगा लौखतजबनी पुकनिंग थौगतमिनसी ngasi phawrga leiribe star mayamse kanamtana phawre haise khangam ponte mimangda thogla kanda masa gi personality haiba tare ko mayamna khangbira kanda phawba do oireini anga oiringedagi honajaraga semgacharaga adugumba talent mayamdo uthora kandani mayamna ngasidi khoigi star ni phawre haidana leise do nauzari bi haiba tare artist amakhak mayamgi line sida leibiraga seba tauge haidana songthoraiba isan inau nupi amakak mayamda khudol tamjage ahan base hello tare ko aw tare ado mayamna nangi khonjel se loina tare ado khoina su mingbudi khange do mayam punna khangmina na bagi tanja do lomina si ahan basiti ming leifam mama babagi
ꯃꯤꯡ ꯃꯊꯪ ꯑꯣꯏꯅ ꯑꯝꯇꯪ ꯍꯥꯏꯁꯤꯀꯣ ꯑꯣ ꯑꯩꯒꯤ ꯂꯩꯐꯝꯕꯨꯗꯤ ꯁꯂꯨꯡꯕ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯏꯆꯟ ꯇꯣꯝꯕꯤ ꯀꯧꯋꯦ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯏꯕꯣꯍꯟꯕꯤ ꯃꯃꯥꯒꯤꯅ ꯕꯩꯒꯄꯇꯤ ꯀꯧꯋꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯏꯆꯤꯜ ꯏꯅꯥꯎ 3 ꯑꯩꯅ 3 ꯁꯨꯕ ꯑꯍꯨꯝ ꯁꯨꯕ ꯃꯊꯛꯇ ꯂꯩꯗꯨꯗꯤ ꯗꯗꯥꯔꯥ ꯆꯤꯆꯦꯔꯥ ꯏꯆꯦ ꯑꯃꯒ ꯏꯌꯥꯝꯕ ꯑꯃꯒ ꯍꯣꯏ ꯑꯗꯨꯒ ꯏꯈꯥꯗꯅ ꯏꯅꯥꯎꯄꯥ ꯑꯃ ꯖꯨꯔꯥ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤ ꯑꯅꯤ ꯑꯥꯎ ꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯆꯟ ꯇꯣꯝꯕꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ ꯑꯩ 3rd ꯁꯦꯃꯤꯁꯇꯔ ꯀꯥꯖꯩꯅꯦ ꯀꯩ ꯀꯣꯂꯦꯖꯇꯅꯣ ꯋꯥꯏꯈꯣꯝ ꯃꯅꯤꯗ ꯑꯗꯣ ꯏꯆꯟ ꯇꯣꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯈꯪꯖꯕꯗꯒꯤ ꯀꯣꯜ ꯇꯧꯔꯛꯏꯅꯤꯀꯣ ꯍꯣꯏ ꯆꯦ ꯗ꯭ꯔꯃꯥ ꯇꯧꯔꯦ ꯁꯤ ꯈꯔ ꯈꯪꯖꯕ ꯂꯩꯔꯦ ꯑꯗꯣ ꯗ꯭ꯔꯃꯥ ꯇꯧꯔꯛꯄꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯗꯩ 10 ꯇꯧꯖꯔꯛꯄꯅꯦ ꯀꯥꯔꯛꯄꯗꯒꯤꯅꯦꯕꯀꯣ ꯑꯗꯣ ꯍꯥꯟꯅ ꯑꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯁꯥꯗ ꯁꯨꯝ ꯁꯤꯒꯨꯝꯕꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯅꯤꯡꯕꯒꯤ ꯒ꯭ꯌꯥꯟꯒ ꯇꯥꯔꯛꯄꯗ ꯏꯁꯩ ꯁꯛꯅꯤꯡꯕ ꯑꯗꯨꯒ ꯐꯤꯂꯝ ꯀꯨꯝꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯦ ꯏꯁꯥꯗ ꯑꯗꯨꯝ ꯐꯥꯎꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯒꯤ ꯏꯊꯤꯜꯗꯒꯤꯒ ꯇꯧꯔꯒ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯔꯛꯏꯔꯣ ꯏꯆꯟ ꯇꯣꯝꯕꯤꯒꯤꯁꯤꯕꯣ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯏꯁꯩ ꯁꯛꯄ ꯌꯥꯝ ꯄꯥꯝꯃꯝꯃꯦꯕ ꯑꯗꯩꯗꯤ ꯏꯁꯩ ꯁꯛꯄꯁꯦ ꯇꯝꯕ ꯆꯠꯀꯦ ꯇꯧꯕꯗꯩ ꯑꯗꯨꯝ ꯈꯨꯗꯣꯡ ꯆꯥꯈꯤꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯅꯥꯛꯇ ꯇꯥꯃꯣ ꯅꯤꯃꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯣꯏꯗ ꯁꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯂꯤꯂꯥ ꯇꯝꯕ ꯂꯩꯌꯦꯕ ꯑꯗꯨꯗ ꯑꯩꯗ ꯑꯗꯨꯝ ꯆꯠꯄꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯌꯥꯎꯁꯜꯂꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯛꯄꯗꯩ ꯑꯗꯨꯝ ꯁꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯈꯣꯡꯗꯥꯈꯤꯕꯅꯦ ꯑꯗꯣ ꯃꯃꯥ ꯕꯕꯥꯒꯤꯗꯤ ꯑꯄꯥꯝꯕ ꯏꯆꯟ ꯇꯣꯝꯕꯤꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯄꯥꯝꯃꯦꯅꯒ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ꯭ꯔꯥ ꯑꯣꯏꯔꯣꯏ ꯈꯣꯠꯂꯣꯏ ꯑꯇꯣꯞꯄ ꯇꯧꯅꯕ ꯈꯣꯠꯅꯕ ꯀꯥꯏꯅ ꯍꯥꯏꯕꯤꯕꯒ ꯂꯩꯕ꯭ꯔꯣ ꯃꯃꯥ ꯍꯣꯏꯅꯕꯨꯗꯤ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦꯕꯀꯣ ꯃꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅꯗꯤ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯥꯎꯅꯤꯡꯕ ꯑꯩꯅ ꯍꯣꯠꯅꯖꯕꯁꯦ ꯁꯤ ꯍꯣꯏ ꯎꯕꯗ ꯑꯗꯨꯝ ꯃꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯕꯕꯥ ꯍꯣꯏ ꯃꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯦ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯥꯛꯁꯦ ꯀꯗꯥꯏ ꯌꯧꯔꯦ ꯏꯁꯥꯅꯒ ꯈꯔ ꯍꯥꯏꯕ ꯉꯝꯕ꯭ꯔꯣ ꯑꯩ ꯊꯥꯛꯁꯦ ꯀꯥꯏ ꯌꯧꯔꯦ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯍꯣꯠꯅꯕꯒꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯍꯣꯠꯅꯕꯗꯤ ꯑꯗꯨꯝ ꯂꯦꯞꯄꯣꯏꯗꯣꯏꯅꯤꯀꯣ ꯑꯥꯎ ꯑꯗꯣ ꯁꯨꯝ ꯑꯣꯖꯥ ꯀꯅꯥꯒꯤ ꯃꯈꯥꯗꯒ ꯗ꯭ꯔꯃꯥꯁꯦ ꯇꯧꯕꯅꯣ ꯑꯗꯨꯒ ꯀꯔꯤ ꯗ꯭ꯔꯃꯥꯗ ꯌꯥꯎꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥꯒꯨꯝꯕ ꯁꯨꯝ ꯇꯣꯉꯥꯟꯕ ꯂꯩꯔꯤꯗꯅ ꯋꯦꯕ ꯁꯦꯔꯤꯁ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯃ ꯑꯉꯛꯄ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯉꯦ ꯌꯨꯇ꯭ꯌꯨꯕꯇ ꯁꯤꯒꯨꯝꯕꯁꯤꯒꯤ ꯐꯤꯂꯝꯗꯒ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯂꯩꯒꯦꯗꯣ ꯈꯪꯃꯤꯟꯅꯁꯦ ꯎꯆꯤꯋꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯎꯆꯤꯋꯥꯗꯒꯤ ꯁꯂꯨꯡꯐꯝꯗꯅꯦ ꯑꯗꯣ ꯀꯃꯥꯏꯅꯅꯣ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯑꯣꯖꯥꯁꯤꯒ ꯍꯧꯖꯤꯛ ꯀꯝꯗꯧꯅ ꯊꯦꯡꯅꯕꯤꯔꯨꯕꯅꯣ ꯑꯣꯖꯥ ꯊꯦꯡꯅꯕꯁꯦ ꯑꯩꯅ ꯉꯁꯥꯏ ꯇꯥꯃꯣ ꯍꯣꯏꯗ ꯁꯨꯝ ꯆꯠꯄꯗꯣ ꯑꯧ ꯑꯗꯨꯗ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯝ ꯂꯤꯂꯥ ꯄꯥꯡꯈꯠꯇꯣꯏꯅꯦ ꯈꯣꯠꯇꯣꯏꯅꯦ ꯀꯥꯏꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯗ ꯃꯣꯏꯅ ꯁꯨꯝ ꯃꯤ ꯑꯃ ꯋꯥꯠꯄꯒꯤ ꯅꯨꯄꯤ ꯑꯃ ꯋꯥꯠꯄꯒꯤ ꯑꯗꯨꯝ ꯃꯣꯏꯁꯦ ꯀꯅꯥ ꯊꯤꯁꯤꯒꯦ ꯈꯣꯠꯁꯤꯒꯦꯅ ꯁꯨꯝ ꯈꯟꯅ ꯂꯩꯔꯝꯕꯗ ꯑꯩꯁꯦ ꯑꯗꯨꯝ ꯂꯤꯂꯥ ꯇꯝꯕꯗꯨꯗ ꯑꯩꯗꯤ ꯌꯦꯡꯕ ꯑꯣꯏꯅ ꯁꯨꯝ ꯆꯠꯂꯦꯕ ꯇꯝꯕꯗꯣ ꯍꯣꯏ ꯑꯗ ꯅꯪ ꯌꯥꯎꯁꯟꯁꯦ ꯈꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯩꯗꯤ ꯑꯍꯥꯟꯕꯁꯦ ꯑꯩ ꯃꯣꯏꯅ ꯃꯦꯜ ꯑꯣꯏꯅ ꯄꯨꯑꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩꯗꯤ ꯍꯩꯁꯨ ꯍꯩꯇꯅ ꯑꯩꯗꯤ ꯖꯦꯔꯣꯗ ꯂꯩꯔꯒ ꯀꯃꯥꯏꯅ ꯑꯩꯗꯤ ꯃꯦꯜ ꯄꯨꯗꯣꯏꯅꯣꯅ ꯍꯪꯕ ꯍꯣꯏ ꯑꯗ ꯃꯣꯏꯅ ꯍꯩꯇꯕ ꯄꯣꯠꯇꯣ ꯍꯣꯠꯅꯒꯗꯕꯅꯦꯅ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯒ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯂꯥꯏꯟꯁꯤꯗ ꯂꯩꯕꯤꯔꯤ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯆꯠꯊꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯣ ꯑꯇꯣꯞꯄ ꯁꯨꯝ ꯇꯣꯉꯥꯟꯕ ꯑꯦꯝꯒ ꯂꯩꯕꯤꯕ꯭ꯔꯥ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯑꯣꯏꯅ ꯑꯩ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯑꯦꯝ ꯍꯥꯏꯁꯦ ꯑꯩ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯑꯩ ꯊꯦꯇꯔꯁꯤꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯆꯠꯊꯔꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒꯥꯝꯁꯤꯗ ꯏꯆꯟ ꯇꯣꯝꯕꯤꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯎꯠꯅꯤꯡꯕꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯇꯧꯕꯤꯗꯧꯔꯤ ꯃꯌꯥꯝꯒꯤꯗꯃꯛ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯅꯅꯕ ꯑꯩ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯑꯒꯦ ꯗꯥꯏꯂꯣꯛ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯀꯣ ꯑꯗ ꯆꯤꯆꯦꯒ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯔꯛꯄꯩ ꯄꯥꯎꯈꯨꯝꯗꯣ ꯑꯗꯣ ꯆꯤꯆꯦꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯒ ꯆꯤꯆꯦ ꯏꯕꯥꯅꯤ ꯇꯧꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯑꯀꯥꯏꯕ ꯂꯩꯒꯗ꯭ꯔꯥ
ꯌꯦꯡꯁꯤ ꯑꯗꯨꯁꯨ ꯀꯩꯅꯣ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯇ ꯑꯃ ꯂꯧꯊꯔꯁꯦꯕꯀꯣ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯑꯃꯇꯪ ꯍꯥꯟꯅ ꯗ꯭ꯔꯃꯥꯗ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛ ꯑꯣꯏꯔꯒꯁꯨꯀꯣ ꯑꯃꯇꯪ ꯇꯥꯈꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯕꯨꯗꯤ ꯂꯩꯔꯤꯗꯅꯀꯣ ꯑꯗꯣ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯆꯟ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯗꯨꯁꯨ ꯑꯍꯥꯟꯕꯁꯤꯗꯤ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯑꯣꯏꯕ ꯏꯊꯟꯗꯒꯤ ꯑꯣꯏꯕ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯄ ꯑꯣꯏꯅ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯗꯤ ꯑꯩꯅ ꯑꯅꯤꯁꯨꯕ ꯊꯣꯛꯆꯈꯤꯕ ꯂꯤꯂꯥ ꯑꯃꯈꯛ ꯑꯩꯅ ꯌꯥꯝ ꯆꯥꯛꯅ ꯍꯥꯏꯕꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕ ꯃꯇꯥꯡ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯑꯗꯨ ꯃꯇꯥꯡꯗꯨꯗꯒꯤ ꯑꯩ ꯇꯧꯖꯔꯛꯀꯦ ꯇꯧꯔꯛꯑꯒꯦꯁꯦ ꯌꯥꯔꯕ ꯍꯧꯔꯣ ꯍꯧꯔꯣ ꯅꯠꯇꯦ ꯃꯈꯣꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯒꯕꯨ ꯃꯆꯥ ꯑꯩꯕꯨ ꯂꯪꯊꯣꯛꯑꯝꯒꯗ꯭ꯔꯣ ꯑꯩ ꯉꯝꯃꯣꯏꯌꯦ ꯄꯥꯕꯨꯡ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏꯌꯦ ꯄꯥꯕꯨꯡ ꯏꯃꯥ ꯑꯩ ꯏꯁꯥꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯗ꯭ꯔꯃꯥꯁꯦ ꯌꯦꯡꯅꯤꯡꯕꯒ ꯍꯦꯛ ꯌꯦꯡꯅꯤꯡꯕꯗꯣ ꯗꯥꯏꯂꯣꯛꯁꯦ ꯍꯥꯏꯖꯔꯕꯗ ꯏꯆꯟ ꯇꯣꯝꯕꯤ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯄ ꯍꯥꯏꯔꯤꯕ ꯗ꯭ꯔꯃꯥ ꯑꯁꯤꯗ ꯑꯩꯅ ꯃꯃꯥ ꯁꯥꯖꯈꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯁꯤꯁꯇꯔ ꯅꯤꯝꯂꯥꯅ ꯁꯥꯕꯤꯈꯤꯕꯅꯦ ꯁꯥꯈꯤꯕꯅꯦ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯈꯤꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯀꯥꯟꯗ ꯃꯃꯥ ꯃꯆꯥ ꯊꯦꯡꯅꯕꯒꯤ ꯃꯇꯥꯡ ꯑꯃꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃꯅꯦ ꯍꯣꯏ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯃꯥꯒꯤ ꯁꯦꯜꯁꯦ ꯈꯖꯤꯛꯇꯪ ꯇꯞꯊꯔꯛꯄꯗꯧꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯕꯨ ꯂꯝꯁꯤꯗ ꯃꯌꯥꯝ ꯑꯃ ꯀꯠꯊꯣꯛꯄꯤꯕ ꯑꯗꯨꯒ ꯍꯤꯡꯍꯟꯗꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔꯒꯤ ꯊꯤꯌꯦꯇꯔꯁꯦ ꯍꯤꯡꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯃ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯅ ꯀꯠꯊꯣꯛꯄꯤꯔꯒ ꯁꯤꯊꯗꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯕꯤꯕꯒꯤ ꯄꯥꯎꯁꯦ ꯏꯆꯜꯗꯒꯤ ꯏꯅꯥꯎꯄꯤꯗꯒꯤ ꯇꯥꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯗꯥꯏꯂꯣꯛꯁꯦ ꯇꯧꯔꯛꯑꯣꯅꯦ ꯍꯦꯛꯇ ꯍꯧꯖꯤꯜꯂꯣ ꯏꯅꯥꯎꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯑꯗꯣ ꯈꯨꯝꯃꯛꯄ ꯌꯥꯕ ꯃꯇꯥꯡꯁꯦ ꯀꯩꯅꯣ ꯌꯦꯡꯖꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯁꯨ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯦ ꯄꯨꯊꯣꯛꯑꯒ ꯈꯨꯝꯃꯛꯄ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤꯁꯦ ꯑꯩ ꯑꯗꯨꯝ ꯍꯧꯖꯔꯛꯑꯒꯦꯀꯣ ꯍꯣꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯁꯥꯒꯠꯂꯒ ꯍꯥꯏꯔꯛꯇꯧꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯏꯆꯟꯒꯤꯕꯨꯗꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯒꯤ ꯏꯁꯥꯗ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯐꯩꯕꯀꯣ ꯑꯗꯣ ꯈꯨꯝꯗꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯅꯦꯕ ꯉꯥꯎꯔꯤꯁꯦ ꯑꯗꯣ ꯍꯧꯖꯜꯂꯁꯤ ꯌꯦꯡꯉꯁꯦ ꯍꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯀꯩꯅꯣ ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯏꯃꯥꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯁꯨ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯑꯗꯣ ꯏꯆꯦꯒꯤ ꯋꯥꯉꯥꯡꯗꯣ ꯇꯥꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯏꯃꯥꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯀꯔꯤ ꯅꯤꯡꯉꯣꯜꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯍꯩ ꯑꯄꯥ ꯑꯋꯣꯠ ꯑꯄꯥ ꯁꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣꯕ ꯅꯦ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯁꯥꯔꯨꯒꯗꯕ ꯈꯪꯉꯕ꯭ꯔꯥ ꯁꯤꯗꯗꯤꯅꯦ ꯁꯥꯕ ꯌꯥꯔꯣꯏ ꯑꯁ ꯏꯅꯝꯃꯁꯨ ꯏꯆꯦꯁꯨ ꯇꯣꯛꯑꯣꯕ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯒꯤꯗꯤ ꯏꯃꯥꯁꯦ ꯑꯁꯨꯝꯅ ꯋꯥꯍꯜꯂꯝꯕ ꯅꯠꯇꯦ ꯑꯗꯣ ꯏꯆꯦ ꯍꯣꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯒꯤꯗꯤ ꯏꯃꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥ ꯂꯩꯔꯝꯃꯤ ꯐꯤꯕꯝ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯑꯁꯤ ꯐꯥꯎꯕꯗ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯍꯦ ꯀꯔꯤ ꯑꯉꯥꯡ ꯅꯪꯅ ꯑꯩꯒꯤ ꯏꯊꯛꯇ ꯈꯨꯝꯕ ꯁꯥꯗꯅ ꯅꯪꯁꯦ ꯑꯩꯁꯦ ꯅꯈꯩ ꯑꯉꯥꯡꯂ ꯅꯈꯩ ꯑꯉꯥꯡꯂꯕ ꯌꯥꯔꯦ ꯕꯥ ꯑꯁ ꯄꯤꯒꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯃꯤ ꯌꯥꯔꯦ ꯏꯅꯝꯃꯁꯨ ꯇꯣꯛꯑꯣꯕ ꯏꯆꯦꯁꯨ ꯇꯣꯛꯑꯣꯕ ꯁꯦ ꯑꯩ ꯂꯣꯏꯅ ꯇꯧꯔꯒꯦ ꯂꯣꯏꯁꯤꯜꯂꯁꯦ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯇꯣꯝꯕꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯇꯨꯡꯗꯀꯣ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯤꯔꯛꯎꯅ ꯊꯝꯖꯒꯦ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯀꯥꯟꯗ ꯑꯃꯨꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯗꯥꯏꯂꯣꯛ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯄꯨꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯎꯠꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯂꯨꯅ ꯅꯤꯡꯁꯤꯡꯖꯔꯤ
Hello. 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 Tajari isagi ming life from Highview. Hello. 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 Tajar Tabibra. Tajari Miss. Isagi ming life from Highview. Sanju Mangang ni Waikong dagi. Sanju Mangang Waikong dagi. Isagi Haizaba Karino to be other say. Isay am to sakse to. Ngasigi di say sakpi kudong sabat hamjadre ko waro biroy. Sayring tiba dagi mimicry dialogue mayam danohan bayaba. Adugumba doni ngasigi hamjariba entertainment program asigi. Ado karito bigani. Wari dialogue mimicry matiam tang tawjage. Hoi how biro adudi. Akoigi Zarangi laga nupi sabi maming kaw nupi sabi maming kaw thokre ngasi phone se thangsa chakhe bisi da isari thakat bugum sul tawja hoi hekta sajalo ne du punna ngasai dialogue to ta gra kanda aduni du punna pa isa punna haiminarasi How be the sea today? Oh, Jarage. I some single go in the talk Jarage, dialogue. Take off How Jarage. How biro? A going a sigi. Diamond Divigi. A quick inauguration gi Numisida. Target the Pundu Jerry Hana Hajege. Matam puna maktam yang wi seba tawbong ambiu matang du phajana tawjarage mi kaure thagachari sir Sanju mathangi entertainment program da phajana sar yajage haibirakpa thagachari haningai leitana mathanga sidi Puspa mathanga sidi mayamna sakhangna biraba miyoi amakakni Hoi Mayamgi Laukhachagadori basi Khonjel se taragadum khangminarasi Adudi laukhalase Hoi Duga caller ngahaktang hold tawbiu Laukhatchage mayamna khonjel se hek tabada call se tawjaraga line se nungai gidre ngahak hold tawbiu ko hojik laukhatcharage Hello. Ima se mayam nadi sakhang. Oh, tajare. Ima tabibra. Hello. Hello, tabibra ima. Tabibra ima. Tajari. Oh. Aikoi nangang pasi tabibra. Hai. Oh. Mama gi khonjel se mayam na tabada budi loi khangani. Adu mama nungai biribro. Wabasi kaya hainadaba aduna dum nungairaga leire Kari tawbiramino hojik sibo Hojikse Manipurgi afauba isai semba music director amaga Dr. Isai Sakti amaga aikoida lae dawayam koirakta minari Isai muk tamdorobro mama sibo Tauroi ngasigidi koi minarakpa haitare Mama koi haizage tawjaraiba se Diamond TV channel dagini ko ado mama gi sak thokna basoi khoi khara leraga semjarake sak thoga wari sanabai khudong saba thamjarake ado mama gi umda doctor
ꯍꯥꯏꯕꯤꯕꯀꯣ ꯍꯣꯏ ꯃꯁꯛ ꯅꯥꯏꯕ ꯉꯥꯛꯇꯅꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯃꯊꯦꯜꯅꯣ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯔꯤ ꯆꯥꯃꯤꯟꯅꯈ꯭ꯔꯒꯦ ꯑꯁ ꯑꯃ ꯊꯛꯑꯦ ꯕꯦꯁꯀꯨꯠ ꯈꯔ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯑꯃꯅꯤꯒ ꯆꯥꯃꯤꯟꯅꯩ ꯃꯣꯏꯅ ꯄꯨꯔꯛꯄꯁꯨ ꯑꯍꯥꯎꯕ ꯑꯩꯅ ꯄꯨꯔꯛꯄꯁꯨ ꯑꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯑꯧ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯌꯥꯎꯕꯗꯤ ꯐꯪꯉꯔꯣꯏ ꯑꯗꯣ ꯃꯃꯥ ꯉꯥꯛꯇꯪ ꯆꯦꯜꯂꯛꯑꯣ ꯉꯥꯛꯇꯪ ꯆꯦꯜꯂꯛꯀꯦ ꯃꯃꯥ ꯑꯗꯣ ꯃꯑꯣꯡ ꯇꯟꯖꯥ ꯌꯦꯡꯉꯒ ꯑꯗꯣ ꯃꯃꯥ ꯍꯧꯖꯤꯛꯁꯤꯕꯨ ꯐꯤꯂꯝ ꯑꯅꯧꯕ ꯃꯌꯥꯝꯗꯒ ꯎꯍꯟꯒꯗꯕ ꯉꯥꯏꯔꯒ ꯂꯩꯔꯕ ꯐꯤꯂꯝꯒ ꯂꯩꯕ꯭ꯔꯣ ꯃꯃꯤꯡ ꯈꯤꯇ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯨ ꯉꯥꯏꯅꯔꯒ ꯂꯩꯅꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯔꯦꯄꯤꯁ ꯍꯥꯏꯕ ꯑꯃ ꯇꯥꯡ 13ꯗ ꯔꯤꯂꯤꯁ ꯇꯧꯒꯅꯤ ꯑꯣꯛꯇꯣꯕꯔꯒꯤ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯦ ꯃꯊꯪ ꯊꯥꯗꯀꯣ ꯇꯝꯐꯥꯃꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯕ ꯑꯃꯗꯨꯁꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯐꯤꯂꯝ 4-5ꯒꯨꯝꯕꯗꯤ ꯂꯩꯌꯦ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯄꯨꯊꯣꯛꯀꯗꯧꯁꯦ ꯐꯤꯂꯝ ꯌꯦꯡꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯃꯃꯥꯒꯤ ꯊꯣꯛꯂꯛꯀꯗꯕ ꯐꯤꯂꯝꯁꯤꯡꯁꯤꯗꯤ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ ꯐꯤꯂꯝ ꯌꯦꯡꯈꯤꯗꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯐꯤꯂꯝ 3-4 ꯍꯧꯖꯤꯛ ꯊꯣꯛꯂꯛꯀꯗꯕ ꯉꯥꯏ ꯂꯩꯔꯕꯅꯤ ꯑꯗꯣ ꯌꯪ ꯂꯥꯎꯔꯤꯕꯅꯤꯅ ꯃꯃꯥꯁꯨ ꯗꯥꯏꯂꯣꯛꯇꯤ ꯑꯗꯨꯝ ꯆꯤꯝꯐꯥ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯣ 4ꯁꯤꯗꯒꯤ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯇꯝꯐꯥꯃꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯏꯁꯩ ꯌꯥꯝ ꯄꯥꯝꯕ ꯏꯃꯨꯡ ꯑꯃꯈꯛꯅ ꯇꯧꯔꯛꯄ ꯐꯤꯂꯝꯅꯦꯕꯀோ ꯌꯥम ꯐꯖꯅꯤ ꯑꯅꯧꯕ ꯀꯦꯔꯦꯛꯇꯔ ꯄꯨꯜꯂꯤ ꯑꯗꯨꯗ ꯑꯩꯁꯤꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯗꯨꯗ ꯍꯥꯏꯒꯦ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯃꯔꯩ ꯌꯨꯝ ꯄꯥꯟꯕꯁꯤ ꯇꯣꯛꯑꯒꯦꯗ ꯀꯔꯤꯒꯤ ꯌꯨꯝ ꯄꯥꯟꯕꯕꯨ ꯇꯣꯛꯄ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯌꯥꯏ ꯀꯩꯅꯣ ꯌꯦꯛꯄ ꯁꯤꯜꯂꯨꯔꯤꯕ ꯅꯥꯆꯣꯝꯁꯦ ꯑꯣꯏꯒꯦ ꯍꯦꯛ ꯁꯤꯜꯂꯕ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯒꯦ ꯀꯩ ꯅꯥꯆꯣꯝꯅ ꯁꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛꯇꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯃꯥꯡꯒꯣꯜ ꯃꯃꯥꯅ ꯃꯌꯥꯝꯗ ꯁꯨꯝ ꯈꯔ ꯊꯣꯛꯂꯛꯄ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯂꯛꯄ ꯅꯧꯔꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯑꯗꯨꯝ ꯁꯥꯕꯒꯤ ꯔꯣꯜꯁꯦ ꯍꯦꯛ ꯂꯧꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯆꯠꯊꯕꯤꯔꯤꯁꯤꯕꯨ ꯀꯔꯤ ꯁꯨꯝ ꯑꯗꯨꯝ ꯍꯩꯅꯕ꯭ꯔꯥ ꯋꯥꯈꯜꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯤꯗꯤ ꯂꯩꯁꯥꯕꯤꯒꯤ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯎꯕꯨ ꯎꯔꯦ ꯎꯅꯨꯡꯁꯤ ꯋꯥꯕꯨ ꯎꯔꯣ ꯋꯥꯅꯨꯡꯁꯤꯗꯅ ꯄꯥꯛꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯅꯤ ꯀꯩꯅꯣ ꯃꯤꯒꯤ ꯃꯌꯨꯝ ꯄꯥꯟꯕꯗꯣ ꯆꯠꯂꯛꯑꯒ ꯌꯥꯝ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯃꯃꯥ ꯊꯥꯒꯠꯆꯔꯤ ꯃꯤꯅ ꯁꯥꯕꯤꯌꯣ ꯍꯥꯏꯕꯒꯤ ꯁꯥꯕꯅꯦꯕꯀꯣ ꯑꯩꯅ ꯁꯥꯒꯦꯗꯤ ꯍꯥꯏꯔꯨꯗꯦꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯛꯄꯒꯤꯅꯦ ꯑꯗꯒꯤ ꯄꯥꯕꯨꯡ ꯍꯥꯏꯅ ꯑꯃꯁꯨ ꯇꯧꯔꯤ ꯑꯗꯨꯗꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯍꯟꯗꯛꯇꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯐꯤꯂꯝ ꯌꯥꯝ ꯀꯨꯝꯃꯦꯕ ꯀꯣꯃꯦꯗꯤ ꯅꯠꯇꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯃꯥ ꯑꯗꯣ ꯃꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯈꯤꯇ ꯈꯪꯖꯒꯦ ꯁꯨꯝ ꯈꯪꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯅꯧꯅ ꯉꯁꯤꯃꯨꯛ ꯈꯪꯕꯒꯤ ꯇꯟꯖꯥꯗꯣ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯂꯧꯖꯒꯦ ꯅꯨꯄꯤꯗꯗꯤ ꯇꯣꯂꯣꯞ ꯍꯪꯉꯨꯅꯨ ꯆꯍꯤ ꯍꯪꯉꯨꯅ ꯍꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯕꯥꯏꯑꯣꯗꯥꯇꯥꯁꯦ 1-1963 ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯦꯞꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯂꯦꯞꯄ ꯇꯥꯔꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯤꯇꯪꯗꯤ ꯍꯥꯏꯗꯣꯛꯇꯦ ꯍꯣꯏ ꯑꯗꯨ ꯃꯉꯥꯏꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯉꯩ ꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩꯗꯗꯤꯀꯣ ꯍꯣꯏ ꯇꯥꯔꯤꯀꯣ ꯇꯥꯏ ꯃꯃꯥ ꯑꯗꯨꯝ ꯁꯦꯡꯅ ꯇꯥꯖꯔꯤ ꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩꯗꯅꯅꯦ ꯀꯨꯃꯥꯔꯤ ꯊꯣꯉꯥꯝ ꯊꯣꯏꯊꯣꯏ ꯍꯥꯏꯔꯝꯕ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯁꯤꯗꯅꯅꯦ ಶ್ರೀಮತಿ ꯈꯧꯇꯣꯝ ꯑꯣꯝꯕꯤ ꯊꯣꯉꯥꯝ ꯅꯤꯉꯣꯜ ꯊꯣꯏꯊꯣꯏ ꯃꯃꯥꯡꯉꯩ ꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩꯒꯤ ꯏꯄꯥꯝꯅ ꯀꯣꯅꯨꯡ ꯃꯃꯥꯡ ꯍꯧꯖꯤꯛꯅꯅꯦ ꯑꯦꯂꯣꯄ꯭ꯔꯦꯟ ꯄꯥꯔꯇꯤ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯃꯃꯥ ꯏꯆꯥ ꯀꯌꯥꯒꯤ ꯃꯃꯥ ꯑꯣꯏꯕꯤꯔꯤꯅꯣ ꯃꯃꯥꯁꯤꯕꯣ ꯅꯤꯉꯣꯜ ꯖꯨꯔꯥ ꯑꯃꯒꯤ ꯑꯗꯨꯝ ꯅꯤꯉꯣꯜ ꯖꯨꯔꯥ ꯑꯃꯒꯤꯅꯦ ꯅꯤꯉꯣꯜ ꯖꯨꯔꯥ ꯑꯃꯒꯤ ꯑꯣ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯅꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯂꯧꯕꯁꯦ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯕꯕꯥ ꯂꯧꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯃꯥ ꯂꯧꯏ ꯃꯄꯥ ꯂꯧꯋꯦꯒ ꯁꯨꯝ ꯍꯥꯏꯅꯕ ꯂꯩꯗꯅꯀꯣ ꯑꯗꯨ ꯂꯧꯕꯁꯦ ꯍꯣꯏ ꯃꯄꯥꯒꯤ ꯃꯒꯨꯟ ꯈꯔ ꯃꯃꯥꯒꯤ ꯃꯒꯨꯟ ꯈꯔ ꯑꯅꯤꯗ ꯈꯔ ꯌꯥꯎꯖꯩ ꯑꯗꯨ ꯌꯥꯝ ꯐꯔꯦꯅꯦꯀꯣ ꯑꯗꯨꯗꯤ
ꯑꯉꯥꯡꯁꯤꯡꯁꯤꯗ ꯉꯥꯡꯅꯕ ꯁꯛꯅꯕ ꯈꯔ ꯋꯥꯔꯛꯑꯀꯥꯟꯗ ꯃꯃꯥꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯕꯕꯥꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯂꯧꯃꯤꯟꯅꯔꯕꯅꯤꯅꯀꯣ ꯃꯃꯥ ꯂꯧ ꯇꯧꯏꯅꯤ ꯃꯄꯥ ꯂꯧ ꯇꯧꯏꯅꯤꯒ ꯍꯦꯛ ꯈꯟꯅꯕꯁꯨ ꯌꯥꯎꯕꯅꯦꯕ ꯑꯗꯨ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯈꯔꯒ ꯁꯥꯎꯔꯛꯑꯗꯤ ꯃꯄꯥꯗꯧꯅ ꯈꯔ ꯅꯨꯡꯍꯟꯅꯔꯅꯤꯗꯣ ꯀꯥꯏꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯅꯕꯅꯦ ꯃꯃꯥ ꯑꯗꯣ ꯃꯃꯥꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯗꯥꯏꯂꯣꯛ ꯑꯃ ꯂꯩ ꯗꯥꯕꯣꯅꯤꯒ ꯗꯥꯕꯣꯅꯤꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯒ ꯅꯪꯒꯤ ꯅꯆꯥꯒꯗꯣ 이반이기 있잖아 부비리바 하면도 아두기 ꯍꯤꯛꯊꯔꯕ ꯁꯟꯖꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯍꯩꯁꯦ ꯃꯩꯇꯩꯂꯣꯟꯗ ꯑꯗꯨꯝ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯏꯀꯥꯏꯕ ꯋꯥꯅꯤꯀꯣ ꯁꯤꯖꯤꯟꯅꯕꯗꯤ ꯐꯠꯇꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯅꯨꯄꯤꯗꯨ ꯃꯌꯨꯝ 2 ꯄꯥꯜꯂꯤ ꯅꯨꯄꯥꯗꯁꯨ 2 ꯄꯥꯜꯂꯤ ꯑꯐꯕꯗꯤ ꯅꯠꯇꯦꯕ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯣꯏꯕꯩ ꯋꯥꯅꯤ ꯇꯥꯏꯕꯪꯗꯗꯤ ꯌꯥꯝ ꯏꯀꯥꯏꯕ ꯋꯥꯍꯩꯅꯤ ꯑꯗꯣ ꯑꯗꯨ ꯍꯥꯏꯔꯣ ꯍꯣꯏ ꯃꯇꯦꯡ ꯃꯌꯥꯝꯗ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯣꯛꯑ ꯂꯣꯏꯔꯦ ꯀꯔꯤ ꯋꯥꯄꯣꯠꯅꯣ ꯑꯗꯨꯕꯨ ꯇꯥꯃꯣ ꯁꯣꯝꯗ ꯑꯝꯇ ꯆꯪꯕꯤꯔꯛꯎꯕ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯇꯥꯗ꯭ꯔ ꯃꯥꯜꯂꯤ ꯇꯥꯃꯣ ꯁꯣꯝꯗ ꯑꯝꯇ ꯆꯪꯉꯛꯑꯣꯕ ꯑꯣ ꯅꯪꯒꯤ ꯅꯆꯥꯒ ꯑꯩꯒꯤ ꯏꯆꯥꯒꯅ ꯏꯕꯥꯅꯤꯒꯤ ꯏꯆꯥꯗꯨꯗ ꯐꯨꯕꯤꯔꯦꯕ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯍꯩꯃꯥ ꯍꯣ ꯅꯪꯒꯤ ꯅꯆꯥꯒ ꯑꯩꯒꯤ ꯏꯆꯥꯒꯅꯅꯦ 이반이나 ꯄꯣꯛꯄ 이자ꯗꯨꯗ ꯐꯨꯕꯤꯔꯦ ꯍꯥꯏꯕ ꯇꯥꯃꯣꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯉꯥꯡꯗꯣ ꯑꯗꯨꯒ ꯑꯩꯅ ꯑꯁꯣꯝꯗꯩ ꯄꯨꯔꯛꯄ ꯑꯉꯥꯡꯗꯨꯒꯅ 이반이 이자ꯗꯨꯗ ꯐꯨꯕꯤꯔꯦ ꯍꯥꯏꯕꯅꯦ ꯐꯥꯎꯅꯔꯕꯣ ꯄꯥꯎꯗꯨꯕꯣ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯗꯣ ꯃꯃꯥ ꯏꯁꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯃꯃꯥ ꯑꯗꯨꯝ ꯌꯥꯝ ꯎꯖꯩ ꯁ꯭ꯇꯦꯖꯇ ꯑꯗꯣ ꯏꯁꯩꯒꯗꯤ ꯃꯇꯦꯛ ꯑꯃ ꯉꯥꯡꯊꯣꯛꯄꯤꯔꯝꯕꯗꯤ ꯌꯥꯅꯤꯀꯣ ꯏꯁꯩ ꯁꯛꯄꯗꯨꯅꯗꯤ ꯌꯥꯗꯦ ꯅꯣꯏ ꯀꯀꯥꯡ ꯆꯩꯅꯤ ꯑꯗꯣ ꯆꯩꯕꯒꯤ ꯃꯔꯝꯁꯤꯅ ꯀꯩ ꯑꯣꯏꯔꯕꯅꯣ ꯃꯃꯥ ꯑꯗꯨꯗꯤ ꯈꯤꯇꯪ ꯈꯪꯖꯍꯧꯒꯦ ꯅꯣꯏ ꯍꯥꯏꯗꯣꯛꯗ꯭ꯔꯣ ꯄꯥꯛꯅ ꯊꯦꯡꯅꯕ ꯅꯠꯇꯕꯅꯤꯅ ꯊꯦꯡꯅꯔꯤꯉꯩꯁꯦ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯣ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯥꯎꯕ ꯒꯅ ꯁꯛꯂꯛꯄꯤꯕꯀꯣ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯑꯩꯅꯒ ꯆꯥꯛ ꯊꯣꯡꯅ ꯏꯁꯩ ꯉꯪꯉꯁꯨ ꯅꯣꯏ ꯀꯀꯥꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯏꯁꯩꯗꯨ ꯀꯣꯟꯅ ꯉꯪꯍꯧꯔꯣꯗ ꯆꯥꯛꯇꯣ ꯍꯥꯟꯅ ꯂꯣꯏꯁꯜꯂꯣꯗ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯅꯣꯏ ꯀꯀꯥꯟ ꯆꯩꯅꯤ ꯑꯗꯣ ꯉꯁꯤ ꯊꯦꯡꯅꯔꯤꯉꯩꯁꯤꯗꯀꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯤꯍꯧꯔꯣ ꯃꯃꯥ ꯍꯥꯏꯗꯤ ꯏꯃꯥ ꯏꯆꯥ ꯊꯦꯡꯅꯕꯁꯦ ꯄꯥꯛꯅ ꯊꯦꯡꯅꯕꯗꯤ ꯐꯪꯗꯦ ꯑꯗꯨꯅ ꯉꯁꯤ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯂꯣꯟꯅ ꯀꯀꯥ ꯇꯥꯍꯟꯗꯕꯤꯗ ꯂꯣꯟꯅ ꯈꯪꯖꯍꯧꯒꯦ ꯌꯥꯔꯔꯣꯏꯌꯦꯕ ꯑꯗꯨꯃꯗꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯃꯥ ꯌꯥꯍꯜꯂꯨꯕ ꯌꯥꯍꯜꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯏꯁꯩꯗꯤ ꯁꯛꯑꯔꯣꯏ ꯑꯩꯅ ꯏꯁꯩ ꯁꯛꯄꯗꯅꯦ ꯃꯤ ꯔꯦꯀꯣꯔꯗꯀ ꯌꯥꯝ ꯀꯥꯏꯅꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯗꯤ ꯃꯃꯥ ꯂꯩꯔꯤꯉꯩꯁꯤꯗ ꯏꯁꯩꯁꯤ ꯌꯥꯗ꯭ꯔꯕꯅꯤ나 ꯃꯃꯥꯁꯦ ꯑꯉꯥꯡ ꯊꯦꯝꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯁꯤꯔꯥ ꯌꯦꯡꯁꯦ ꯏꯁꯩ ꯊꯦꯝꯕ ꯃꯃꯥꯁꯦ ꯑꯉꯥꯡ ꯊꯦꯝꯕꯗꯤ ꯑꯉꯥꯡ ꯊꯦꯝꯕ ꯑꯝꯇ ꯍꯩꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤ ꯌꯥꯝ ꯉꯥꯎꯁꯟꯅꯕꯤ ꯑꯃ ꯁꯥꯔꯛꯑꯒꯦ ꯕꯦꯝꯃꯣ ꯍꯩ ꯅꯄꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯣꯏꯁꯜꯂꯣꯀꯣ ꯅꯪꯒꯤ ꯇꯦꯂꯤꯐꯣꯟꯒꯤ ꯋꯥꯔꯤꯗꯣ ꯌꯥꯔꯕ ꯂꯣꯏꯁꯜꯂꯣꯕ ꯅꯄꯥ ꯂꯥꯛꯑꯗꯤꯅꯦ ꯍꯣꯔꯦꯟ ꯑꯩꯁꯨ ꯅꯪꯁꯨ ꯆꯩ ꯆꯥꯔꯅꯤ ꯅꯪꯒꯤ ꯇꯦꯂꯤꯐꯣꯟꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯁꯜꯂꯣ ꯀꯔꯤꯅꯣꯅꯦ ꯀꯣꯔꯤꯌꯥ ꯅꯨꯄꯥ ꯑꯃ ꯊꯣꯛꯏ ꯋꯥꯅ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩꯕꯣ ꯕꯦꯝꯃ ꯇꯥꯗ꯭ꯔꯤ ꯋꯥꯔ ꯏꯆꯥꯁꯤꯕꯨ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯦꯝꯒꯦꯗ ꯀꯁꯤ ꯍꯥꯏꯔꯛꯀꯗꯧꯗꯣꯏꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯃꯥ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯃꯣꯝꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥ ꯃꯣꯝꯕꯤ ꯑꯗꯨꯒ ꯃꯃꯥ ꯊꯣꯏꯊꯣꯏ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯅ ꯁꯟꯗꯣꯛꯆꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯁ꯭ꯇꯥꯔꯅꯤ ꯃꯌꯥꯝꯒꯤ ꯆꯤꯟꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯌꯥꯕꯤꯔꯛꯇꯅ ꯀꯣꯜ ꯇꯧꯕꯗ ꯄꯥꯏꯈꯠꯄꯤꯔꯛꯑꯒ ꯉꯁꯤ ꯊꯧꯔꯝꯁꯤꯗ ꯃꯃꯥꯅ ꯁꯔꯨꯛ ꯌꯥꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯊꯪꯗꯗꯤꯅꯦ ꯁꯛ ꯎꯅꯕ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯒ ꯇꯧꯁꯤꯀꯣ ꯍꯣꯏ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯒꯤꯁꯨ ꯀꯨꯏꯔꯔꯣꯏ ꯃꯃꯥ ꯃꯌꯥꯝꯗ ꯊꯥꯒꯠꯆꯔꯤ ꯃꯃꯥ Thank you. ꯍꯣꯏ ꯃꯃꯥꯒꯤ ꯅꯧꯅ ꯊꯣꯛꯂꯛꯀꯗꯕ ꯐꯤꯂꯝ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ ꯃꯃꯥ ꯍꯌꯦꯡ ꯐꯤꯂꯝꯒꯤ ꯀꯃꯦꯟ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯊꯥꯒꯠꯆꯔꯤ ꯍꯅꯥꯅ
Pusparani ngasaidagi खोइसे प्रोग्राम से नेट यादबदे खर सुथिंगदा खरबा दुगा कोइगी कॉलर अखोइना ngasiगी थौरमसिगी हाइजरुबा कॉलर दिनत्रे आर्टिस्ट अनि अमसु लेजरी अदुगा तेना खगा लखचगे कॉलर अमनि अदुगा मयामदा मुखुदोल तमना बहना जगे आर्टिस्ट अनि मयामगी थौगल तौजरी बाहाय बतारे याम को इन होल तौबीबगी दमकता कॉलर बोहान बमकता दई काय खुमना बउचरी मिंग लेफम हाइबियो मिस अनि बु जोहान बमकता दई खुमना बउचरी थागचरी जयमती मैडम जयमती तराम नौसरी याम कुइना सु होल तौबीरे अदो ngasi entertainment program asida sarok yabirakpa karamba haizaba uthok pidoino dialogue na tam sangaten thongjage do yang kuina hon tawrage awam pe chile jade mi jem momdi gi program dar de kin dik no ngai ya ka da ai dialogue ho pawre jem momdi bo hanna na thangazari hoi thagachari mamana tabiro magadi mamana supenjabo eragani ado dialogue taminasi ho inga yang bantah dan aku nasai ini ima bukan lagi hai lagi mungkin nanti nanti apa hingga enam makan matiin dia ngambil apa masagi ini kita sedang bercian lagi lagi ima kita खुदों तंजगे न लांजली मा निको कितंगाई फिरम को नसान सेंग थोइजिंग इसिंग इलाही मकम द कसकी मा हेलां खुलू इमागी थोई न लाकुरन हो लाई रबी नसाना imagi tawas sekatari bas sing toy sing se nasai gi pamin kutang ta tong na amuk tadi sarun oni panin imabu hingling ay matanda imagi se ba matulong na to sa sulam dati apang bana zaway bana imana khanda hita singna tak khuding magsu amata silong jakide imana naleitra pamatan sitati imana buning singlai imana gimafusim bayada ba ya ba pot gamatan hiram darini ma batangi mapong hai badu mamuk leram labati ma imagi na sawi na amog hanap hanghan biyu ko ima. Thank you, Miss President. Yam na nungay, langban tagi. Isay dialogue. Yam na nung si. Madam Joymati, yam thazaru de ay tare dialogue se. Ado isa na karamba wakal da dialogue si bu. Hana thaurum sima taurakani haibasigi sem sabasidi pakna ai leiromgadaba mande khoigi khudaktaga langjan birakpadongna tauromgadrana khanjai aidi mane hoi yam thagachari hantak na ju tv channel gi entertainment program je han boy banina kaimta ju arrange sa hokre mayam na mana hija bataw ai ju call bangrana try tawjaraga tawjagi bani hoi aduma oiramgadaba ni khanjai bako khoigi maikai dagi su aidi program sing asidagi hauna haujabani ado chatliba tha sigasu yam chanana sembirak boibasida thaurum sida saruk yanabagi damak yam kanna honna biraga haiba tare dialogue fajaba ma mayam da tahan bibase haningai leitana thagachari matung tarak pasing da su nungai ba isagi talent mayam ama mayam do thokpiu ngasigi da maktadi mathangi caller da mu khulong saba pijage thagachari madam bu thagachari
Hello. Hello. Call. Abi drama. Tajare. Haibiu. Isagi ming lai from Haibiu. Ai hawajam mamang kai dagi wayakon Chetan maitai. Sir Chetan taram nokseri. Isagi hejaba kari tawbigadoino Diamond TV channel da saruk yabirakpa. Ngasai dagi hamata ajarakuni yengjarakuni program ni yam nungai aduki matai akoi lamlamna laiba akoi gi thabak tuba tatsa simung mande laiba pidi tam ramoi ge sogumba dagi Diamond TV channel jingi yengja ko yamna wa kotha de haita Thagachari loina ngasi si ai ji sai da yamna ngawjabani atubu ramoi gi ji sai gi program do to e aiba kan ngai sai hoi isai gi oina di sigi entertainment program sida di hapsadabani maram di isai sakna si haidana week amada khoi gi ani thamjari bani na program sida mu isai sakjalaga di khajik-tang nungai ba do wat kadra na hoji star agini madam tension raganda ai dialogue mazam du kum to mage hoi tamina se dialogue se kuna ataba jingan khana khangla ba tamja ai diga khoi gi patal dagi bhigma amit ta punipa khachalaga ai mangayan lao lakwa da mahadeva ga tunda ima ji magamo emina ring manung dagi amit ta pulok ko matang ko be hoi hawiro tani oi kana lai hey patal dagi ai amit ta punipa khachalaga lakwa da apawa mata thenga dena ha yengude pancha pando iyai masina atal dagi amit ta punipa khachalaga lakwa ai mangai re haiduna law komdra lagre devi aduna devi hodumak dingi mapanung da yaw amit ta punipa la se rakuk tabiyade hodumak na anu bi amagi satam langu aduga aina han lamsa amadi sato lauraga kielakki aduda mahana soidana khalakani matam aduda mahaki amita tapuni padira fusu thagani ibungo kanano ne mangde bo ai gi san lamsa si amukka di thaiume hai hanubi adu hanurabi nang angau ki na salam padi bo ni hey ai phabi ge jeng se hai machi yamna phawin tabu nanai din sibu atumak mapunsil yem khadra nungsa thi gani devi yai ma hobat lo hobat prabhu amma latin daya thri namo prabhu na San lang di kiba ilan mo mga tiyone sa amuk na tingap tiyone. Thank you. Thagachari Sir Chetan tabiyam nungai jai mathang dasu isai thagat pagi ko hoi thagat pagi ai ka nata driver mathang dati koi industry kula ki kari boni soi kai oi koi tai ku oi yambung oi gi moi ki app sok da ke ngasi ki matang da ai tingung da lai gani na nek tang ngon da ku ta se hoi kari lamda lai boy birabno sir ai se teno khul ki haido kan da sura te lai da lamda da ye madam hoi yam thagachari shagi most welcome thank you madam thabak marak sida ko sir se isai su yam pamjai hai isai su na madam ai wakang ko da thamjanam ge haibiu ai koi sa games na live to produce adum ai koi sa gi program da dum participate to je bogo koi kariba thamoi gi waro da pungning gi waro uldo hoi adu da dum ai ayam tam da su dum ya dai ta du ta dai plus adu ga yeng dum yeng je ko hoi ado ngasi samaina mu entertainment nama la ko di yam thing da yam numai dai ta bu numai akoi thak su ru ga ju akang awa potna bam do akoi baje ngasi tamata sergeant ami de sergeant ki ngasi ki happy diba oi madam ani te ani bu so ina lamna kai kumna ba utari pam dikhai tension jage che thank you Diamond TV mai kai da su thagat ba phong dok sari isai yamna pami hai adubu ai gi som da sanju mangang na su hangbi
ꯀꯔꯤ ꯅꯨꯃꯤꯠꯇ ꯏꯁꯩ ꯁꯛꯅꯁꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯊꯝꯕꯤꯒꯦ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ ꯍꯣꯏ ꯏꯁꯩ ꯁꯛꯅꯕꯒꯤ ꯅꯨꯃꯤꯠꯁꯤꯅ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠ ꯑꯃꯒ ꯂꯩꯔꯦ ꯑꯗꯨꯒ ꯁꯇꯔꯗꯦꯒ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯀ ꯏꯁꯩ ꯁꯛꯅꯁꯤ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯩ ꯑꯗꯨꯒ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯅ ꯅꯤꯡꯊꯧꯀꯥꯕꯒ ꯑꯗꯨꯒ ꯏꯔꯥꯏ ꯅꯨꯃꯤꯠꯀ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯖꯩ ꯑꯗꯣ ꯍꯣꯏ ꯁꯔꯨ ꯌꯥꯕꯤꯌꯨ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯐꯖꯕ ꯗꯥꯏꯂꯣꯛ ꯃꯌꯥꯝꯒꯤ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯃꯁꯨꯡ ꯄꯤꯕꯤꯔꯝꯃꯤ ꯉꯥꯏꯖꯔꯝꯒꯦ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯆꯦꯇꯟ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯗꯥꯏꯂꯣꯛ ꯌꯥꯝ ꯐꯖꯩ ꯊꯕꯛ ꯁꯨꯅ ꯑꯊꯥꯞꯄ ꯃꯐꯝꯗ ꯂꯩꯕꯤꯔꯒ ꯁꯔꯨ ꯌꯥꯕꯤꯔꯛꯄ ꯃꯊꯪꯁꯤꯗꯤ ꯃꯇꯝꯁꯨ ꯌꯥꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯛꯇꯥꯛꯆꯒꯦ ꯑꯥꯔꯇꯤꯁ ꯑꯃꯈꯛꯇꯪꯒ ꯃꯌꯥꯝꯅ ꯊꯣꯏꯅ ꯈꯪꯅꯔꯝꯗ꯭ꯔꯒꯁꯨ ꯈꯪꯕꯤꯌꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯑꯍꯥꯟꯕꯁꯤꯗꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯈꯪꯖꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯈꯪꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯀꯣ ꯏꯁꯥꯅ ꯃꯤꯡ ꯂꯩꯐꯝ ꯃꯃꯥ ꯕꯕꯥꯒꯤ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯃꯦꯝꯅꯥꯎꯕꯤ ꯅꯤꯡꯊꯧꯖꯥ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯂꯥꯏꯖ ꯑꯉꯥꯡꯉꯩꯅ ꯐ꯭ꯔꯦꯟ ꯁꯔꯀꯜꯅ ꯁꯨꯝ ꯈꯨꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧꯖꯝ ꯌꯥꯏꯃꯕꯤ ꯗꯦꯕꯤ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧꯖꯝ ꯅꯨꯡꯁꯤ ꯁꯤꯡꯍ ꯑꯩꯒꯤ ꯂꯩꯐꯝꯅ ꯈꯥꯡꯉꯕꯣꯛ ꯈꯨꯂꯥꯛꯄꯝ ꯂꯩꯀꯥꯏ ꯅꯤꯌꯔ ꯆꯔꯨꯃꯥꯟꯇꯣꯞ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯌꯥꯝꯃꯦ ꯅꯨꯄꯤ 7 ꯅꯨꯄꯥ 1 ꯑꯩꯅ ꯏꯇꯣꯟꯇꯣꯟꯕꯤ ꯑꯣꯏꯔꯦ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯗꯨꯗꯤ ꯅꯨꯄꯤ 7 ꯅꯨꯄꯥ 1 ꯃꯕꯨꯡ 3ꯒꯤ ꯊꯕꯥꯇꯣꯟꯅꯤ ꯅꯨꯄꯥ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯆꯤꯆꯦ ꯃꯌꯥꯝꯒꯤ ꯃꯈꯥꯗ ꯂꯩꯔꯛꯄꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯗꯕꯨ ꯑꯍꯟꯁꯤꯡꯗ ꯅꯤꯡꯉꯥꯏ ꯇꯧꯖꯩ ꯍꯥꯏꯖꯩ ꯄꯦꯟꯗꯕ ꯍꯥꯏꯖꯩꯀꯣ ꯍꯣꯏ ꯑꯗꯣ ꯃꯦꯝꯅꯥꯎꯕꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯗꯨ ꯊꯣꯛꯑꯦ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯁꯥꯒꯤ ꯆꯍꯤꯅ ꯀꯌꯥ ꯁꯨꯔꯦ ꯑꯗꯨꯒ ꯀꯔꯤ ꯂꯥꯏꯔꯤꯛꯇꯤ ꯂꯣꯏꯁꯟꯕꯤꯈ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯁꯨ ꯈꯖꯤꯛꯇꯪ ꯈꯪꯖꯒꯦ ꯍꯣꯏ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛ 29 years ꯃꯨꯛꯇꯤ ꯁꯨꯖꯔꯦ ꯑꯗꯣ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯊꯤꯌꯦꯇꯔꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩ ꯑꯥꯔꯠꯀꯤ ꯂꯥꯏꯟ ꯑꯃ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯊꯤꯌꯦꯇꯔꯒꯤ ꯂꯥꯏꯟꯁꯤꯗ ꯋꯔꯛ ꯇꯧꯔꯦ ꯑꯗꯨꯒ ꯃꯃꯤ ꯇꯥꯏꯕꯪꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯚꯤꯖꯨꯋꯦꯜꯒꯤꯗꯁꯨ ꯑꯃꯨꯛꯄꯨꯗꯤ ꯌꯥꯎꯔꯦ ꯃꯦꯟꯂꯤ ꯑꯣꯏꯅ ꯑꯩ ꯊꯤꯌꯦꯇꯔꯁꯤꯗ ꯑꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯆꯠꯆꯔꯤꯑꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯋꯦꯕ ꯁꯦꯔꯤꯁꯀꯨꯝꯕꯗ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯩ ꯋꯦꯕ ꯁꯦꯔꯤꯁꯃꯛꯇꯤ ꯑꯩ ꯈꯣꯡꯗꯥꯕ ꯂꯩꯇꯦ ꯐꯤꯂꯝ ꯑꯣꯏꯅ ꯚꯤꯖꯨꯋꯦꯜ ꯐꯤꯂꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯨꯚꯤꯁꯇ ꯑꯣꯏꯅ ꯑꯩ ꯌꯥꯎꯔꯦ ꯑꯗꯨꯒ ꯐꯤꯂꯝ ꯃꯃꯤꯡꯗꯣ ꯄꯟꯕꯤꯔꯝꯃꯣ ꯃꯤꯔꯥ ꯂꯝꯕꯥ ꯐꯤꯂꯝ ꯐꯤꯂꯝꯁꯦ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯕꯣ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦ ꯀꯩꯅꯣꯅ ꯗꯥ ꯑꯃꯔꯅ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯤꯔꯣꯗ ꯗꯥ ꯑꯃꯔ ꯑꯣꯏꯔꯦ ꯍꯦꯔꯣꯏꯟꯗꯅ ꯃꯦꯟ ꯂꯤꯗꯔꯗ ꯂꯤꯗ ꯔꯣꯜ ꯂꯧꯖꯔꯤꯁꯤꯅ ꯑꯩꯅ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯄꯣꯔꯇꯤꯡ ꯔꯣꯜꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯒꯦꯄꯦꯂꯤꯅꯥ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯦꯀꯣ ꯃꯌꯥꯝ ꯐꯤꯂꯝ ꯏꯁꯇꯥꯔ ꯑꯃꯈꯛꯅꯤ ꯑꯩꯗꯤ ꯈꯪꯖꯔꯨꯗ꯭ꯔꯦ ꯑꯗꯣ ꯐꯤꯂꯝꯁꯦ ꯌꯦꯡꯕꯤꯔꯝꯗ꯭ꯔꯒꯁꯨ ꯉꯁꯤꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯕ ꯃꯦꯝꯅꯥꯎꯕꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯐꯤꯂꯝꯗꯨ ꯌꯦꯡꯉꯒ ꯈꯪꯕꯤꯔꯅꯤ ꯐꯤꯂꯝ ꯃꯤꯔꯥ ꯂꯝꯕꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯌꯥꯝ ꯍꯣꯏ ꯌꯦꯡꯉꯒ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯟꯅ ꯈꯪꯉꯝꯃꯒꯁꯨ ꯑꯗꯨꯒ ꯈꯪꯉꯝꯗꯕ ꯌꯥꯎꯔꯒꯁꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯅꯤ ꯑꯥꯔꯇꯤꯁ ꯑꯃꯈꯛꯅꯤ ꯐꯤꯂꯝꯒꯤ ꯂꯝꯗ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯊꯤꯌꯦꯇꯔꯒꯤ ꯂꯝꯁꯤꯗ ꯂꯩꯕꯤꯔꯤꯅ ꯇꯥꯛꯄꯤꯕꯅꯤ ꯑꯣꯖꯥ ꯀꯅꯥꯒꯤ ꯃꯈꯥꯗꯅꯣ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯤꯌꯦꯇꯔ ꯑꯣꯏꯅ ꯌꯥꯎꯔꯤꯁꯤꯗꯤ ꯀꯣꯗꯣꯝꯄꯣꯛꯄꯤ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯒꯤ ꯑꯣꯖꯥ ꯔꯟꯖꯤꯠꯀꯤ ꯃꯈꯥꯗ ꯑꯩ ꯍꯧꯖꯤꯛ ꯋꯔꯛ ꯇꯧꯔꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯆꯠꯀꯦ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯆꯠꯀꯦꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯖꯣꯕꯀꯤ ꯋꯥꯈꯜꯁꯨ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯈꯖꯤꯛꯇꯪ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯝ ꯂꯧꯖꯍꯧꯒꯦ ꯃꯦꯝꯅꯥꯎꯕꯤꯗꯒꯤ ꯑꯩꯈꯣꯏꯅ